ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ Facebook ꯑꯦꯀꯥꯎꯟꯠꯁꯤꯡꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯈꯔ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯒꯨꯖꯝꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯕ꯭ꯔꯦꯀꯤꯡ: ꯉꯁꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯅ ꯃꯅꯤꯄꯨꯔꯒꯤ ꯍꯦꯜꯁꯇ꯭ꯔꯣꯝꯅ ꯁꯣꯛꯍꯜꯂꯕ ꯍꯥꯏꯕꯗꯤ ꯂꯦꯟꯅ ꯁꯣꯛꯍꯜꯂꯕ ꯌꯨꯝꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 2ꯒ lakh 25ꯒꯤ ꯁꯦꯟꯐꯝ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯑꯣꯏꯅ ꯀꯥꯏꯊꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯃꯩꯇꯩ ꯅꯣꯡꯁꯥ ꯍꯥꯏꯅ ꯂꯩꯔꯤꯕ Facebook ꯑꯦꯀꯥꯎꯟꯠ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯁꯟ 3 ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯥꯎꯕꯨꯡꯈꯣꯛ ꯈꯨꯅꯧꯒꯤ ꯂꯝꯍꯥꯡꯗ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗꯒꯤ ꯁꯟ 3 ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯑꯞꯗꯦꯠ ꯑꯃꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯗꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯂꯥꯛꯂꯤꯕ ꯀꯣꯜ ꯃꯌꯥꯝꯁꯤ ꯂꯝ ꯃꯐꯝꯗꯨ ꯍꯥꯏꯔꯛꯂꯅꯤ ꯑꯗꯨꯒ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯕꯤ ꯑꯃ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ, ꯑꯉꯥꯡ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ, ꯑꯍꯜꯁꯤꯡ ꯊꯣꯛꯍꯧꯗ꯭रे ꯑꯃꯨꯛꯇ ꯂꯥꯛꯑꯒ ꯂꯧꯊꯣꯛꯄꯤꯌꯨ ꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯁꯣꯅꯣ ꯂꯣꯏꯅ ꯆꯨꯔꯕ꯭ꯔꯥ ꯉꯥꯎꯔꯕ꯭ꯔꯥ ꯇꯁꯦꯡꯅ ꯁꯨꯅꯥꯃꯤ ꯈꯨꯗꯛꯇ ꯂꯥꯛꯂꯒ ꯌꯨꯝꯗꯨ ꯊꯨꯝꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯇꯞꯅ ꯇꯞꯅ ꯏꯃꯥꯏ ꯋꯥꯡꯈꯠꯂꯝꯒꯅꯤ, ꯌꯨꯝ ꯆꯪꯂꯛꯂꯝꯒꯅꯤ, ꯏꯃꯨꯡ ꯌꯧꯔꯛꯀꯅꯤ, ꯑꯗꯨ ꯀꯩꯗꯧꯔꯒ ꯂꯩꯍꯧꯒꯦ ꯁꯤꯅꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯁꯨꯛꯇ ꯇꯥꯕ ꯉꯝꯗ꯭ꯔꯤꯁꯦ꯫ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ? ꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯉꯥꯎꯔꯦ, ꯁꯨꯛꯇꯨꯝ ꯇꯨꯝꯗ꯭ꯔꯤ, ꯑꯍꯤꯡꯁꯦ ꯍꯧꯖꯤꯛ ꯁꯨꯒꯨꯅꯨꯗꯒꯤ ꯍꯜꯂꯛꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯣꯁꯠ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁꯠ ꯑꯃꯗ ꯗ ꯑꯦꯛꯁꯄ꯭ꯂꯣꯔꯤꯁ ꯍꯥꯏꯅ ꯂꯩꯔꯤꯕ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖ ꯑꯁꯤꯅ ꯊꯥꯒꯠꯂꯛꯄꯅꯤ꯫ ꯊꯥꯡꯒꯒꯤ ꯉꯥꯃꯤꯁꯤꯡꯅ ꯇꯦꯡꯕꯥꯡꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯍꯤ, ꯐꯤꯁꯤꯡ ꯕꯣꯠ ꯀꯌꯥ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯔꯛꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯅ ꯐꯣꯇꯣ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯣꯁꯠ ꯇꯧꯔꯛꯂꯤ꯫ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ꯫ ꯑꯇꯣꯞꯄ ꯄꯣꯁꯠ ꯑꯃꯗ ꯑꯥꯔ.ꯀꯦ. ꯏꯆꯟꯊꯣꯏ ꯂꯥꯏꯐ ꯃꯣꯃꯦꯟꯠꯗꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯑꯁꯨꯛ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤ 4 ꯅꯦꯀꯦꯠꯇ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯃꯇꯪꯗ ꯐꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨ, ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯁꯤꯡꯗꯨ ꯏꯁꯤꯡ ꯁꯤꯠꯍꯜꯂꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯣꯁꯠ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁꯠ ꯑꯃꯗ ꯄꯥꯃꯦꯜ ꯊꯣꯏꯕ ꯍꯥꯏꯅ ꯂꯩꯔꯤꯕ Facebook ꯑꯦꯀꯥꯎꯟꯠ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯀꯦ.ꯁꯤ.ꯄꯤ. ꯄꯤꯄꯜ ꯋꯥꯔ ꯒ꯭ꯔꯨꯞꯅ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯑꯁꯄꯥꯁꯤꯡꯗ ꯔꯦꯗ ꯆꯠꯊꯕꯗ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯑꯁꯄꯥ ꯔꯟ ꯇꯧꯔꯝꯕꯁꯤꯡ ꯂꯨꯞꯅ ꯐꯥꯔꯒ ꯋꯥꯔꯛꯈ꯭ꯔꯦ꯫ ꯀꯦ.ꯁꯤ.ꯄꯤ. ꯄꯤꯄꯜ ꯋꯥꯔ ꯒ꯭ꯔꯨꯞ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯩꯒꯤ ꯃꯤꯡ ꯕꯦꯖꯥꯂꯤꯜ, ꯑꯩꯒꯤ ꯅꯨꯄꯤ ꯃꯃꯤꯡꯁꯤꯅ ꯋꯥꯏꯇꯣꯟꯕꯤ꯫ ꯑꯩꯈꯣꯏꯅꯤꯁꯦ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯈꯥꯕꯝ ꯆꯨꯝꯕ꯭ꯔꯩꯊꯣꯡꯗ ꯁꯦꯂꯨꯟ ꯑꯦꯟ ꯁ꯭ꯄꯥ ꯑꯃꯈꯛ ꯔꯟ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯊꯣꯛꯏꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ, ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄ ꯌꯥꯕ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯔꯛꯇ ꯏꯔꯥꯡ ꯃꯌꯥꯝ ꯊꯣꯛꯄꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯁꯣꯛꯏꯕ ꯁꯦꯟꯇꯤꯃꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯂꯩꯕꯥꯛꯀꯤꯗꯃꯛ ꯆꯣꯡꯊꯣꯛꯄꯤꯔꯤꯕ ꯏꯌꯥꯝꯕꯁꯤꯡ ꯂꯨꯞ ꯃꯌꯥꯝꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯃꯥꯡꯒꯤ ꯁꯦꯂꯨꯟ ꯑꯦꯟ ꯁ꯭ꯄꯥꯗꯒꯤꯁꯨ ꯍꯞꯇꯥ 2 ꯃꯃꯥꯡꯗ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯎꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯁꯤꯗ ꯃꯌꯥꯝ ꯁꯦꯟꯇꯤꯃꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯏꯕ ꯁꯦꯂꯨꯟ ꯑꯦꯟ ꯁ꯭ꯄꯥ ꯇꯧꯕ ꯍꯥꯏꯕꯁꯦ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯌꯥꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯊꯣꯛꯄ ꯌꯥꯕ ꯑꯣꯏꯔꯝꯕꯅ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯩ ꯗꯨꯀꯥꯟꯁꯦ ꯍꯥꯡꯖꯔꯒꯁꯨ ꯕ꯭ꯌꯨꯇꯤ ꯁꯦꯛꯁꯟꯗꯒꯤ ꯁꯝꯒꯨꯝꯕ ꯈꯛꯇ ꯇꯧꯖꯔꯒꯦ, ꯁ꯭ꯄꯥꯒꯤ ꯊꯕꯛ ꯁ꯭ꯄꯥꯒꯤꯁꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯠ ꯇꯧꯖꯔꯔꯣꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯝꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯅꯤꯡꯕꯅ ꯁ꯭ꯄꯥ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯈꯨꯟꯅꯥꯏꯁꯤꯗ ꯐꯠꯇꯕ ꯏꯁꯥ ꯌꯣꯜꯂꯒ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯂꯛꯀꯗꯕ ꯂꯝꯕꯤ ꯃꯌꯥꯝ ꯂꯩꯕꯁꯤꯗꯒꯤ ꯑꯇꯣꯞꯄ ꯄꯣꯁꯠ ꯑꯃꯗ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯒꯨꯖꯝꯗꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯑꯃꯦꯔꯤꯀꯥꯅ ꯄꯤꯕ ꯀꯦꯁ ꯄ꯭ꯔꯥꯏꯖ ꯌꯥꯎꯕ ꯑꯆꯧꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯒꯤ ꯑꯦꯋꯥꯔꯗ ꯑꯃꯒꯤ ꯔꯤꯖꯜꯠꯗ ꯑꯩꯍꯥꯛꯅ ꯋꯤꯅꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯕꯤꯔꯛꯏ꯫ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏ 35,000ꯃꯨꯛꯀ ꯀꯝꯄꯤꯠ ꯇꯧꯅꯕꯅꯤ, ꯏꯕꯨꯙꯧꯅ ꯆꯥꯟꯕꯤꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁꯠ ꯑꯃꯗ ꯉꯔꯥꯡ ꯅꯍꯥꯟ ꯃꯃꯧꯅ ꯃꯅꯦꯝꯄꯣꯛ ꯐꯨꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯑꯃ ꯐꯣꯡꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄꯥꯎ ꯑꯃ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯃꯃꯧꯅ ꯃꯅꯦꯝ ꯄꯣꯕꯤꯕ, ꯃꯃꯧꯅ ꯃꯅꯦꯝ ꯐꯨꯔꯦ ꯍꯥꯏꯕ ꯇꯥꯍꯩꯗ꯭ꯔꯕ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯥ? ꯃꯅꯦꯝ ꯑꯗꯨꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯕ ꯌꯥꯕ ꯑꯃꯅ ꯃꯃꯧ ꯅꯨꯄꯤ ꯅꯥꯃꯩꯔꯥꯛꯄꯝ ꯄ꯭ꯔꯦꯃꯤ, ꯂꯩꯐꯝꯅ ꯀ꯭ꯋꯥꯀꯩꯊꯦꯜ, ꯍꯥꯎꯔꯥꯛꯆꯥꯝꯕꯤ ꯁꯣꯏꯕꯝ ꯂꯩꯀꯥꯏꯅ ꯃꯍꯥꯛꯀꯤ ꯃꯅꯦꯝ ꯑꯣꯏꯕꯤ ꯆꯍꯤ 101 ꯁꯨꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯥꯃꯩꯔꯥꯛꯄꯝ ꯏꯕꯦꯝꯅꯤ ꯗꯦꯕꯤ ꯄꯗꯃꯥꯁꯔꯤ ꯑꯦꯋꯥꯔꯗꯤꯕꯨ ꯄꯣꯕꯤꯗꯨꯅ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯕꯤꯈꯤ꯫ ꯀꯌꯥꯗ ꯈꯦꯟꯅꯔꯤꯕ ꯉꯁꯤꯒꯤ ꯃꯅꯦꯝ ꯐꯨꯕ ꯉꯝꯕꯤ ꯃꯧ ꯑꯅꯤꯗꯨꯒ ꯍꯥꯏꯅ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯊꯦꯡꯛ ꯌꯨ꯫